ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯃꯣꯡꯐꯝ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ, ꯀ꯭ꯋꯥꯛꯅ ꯈꯣꯡꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈꯤꯕ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯈꯣꯏ ꯅꯍꯥ ꯑꯍꯨꯝ ꯌꯨ ꯊꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯏꯃꯨ ꯑꯃꯗꯤ ꯁꯥꯃꯨꯅ ꯃꯣꯡꯐꯝꯗ ꯂꯩꯔꯥꯡꯒꯤ ꯊꯋꯥꯏ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈꯤꯕ ꯑꯃꯗꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯄ꯭ꯔꯤꯇꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯂꯩꯔꯝꯈꯤꯗꯕ ꯑꯃꯗꯤ ꯄ꯭ꯔꯤꯇꯝꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯑꯍꯜ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯀꯌా ꯇꯝꯂꯛꯈꯤꯕ ꯑꯃꯗꯤ ꯑꯍꯜ ꯑꯗꯨꯅ ꯇꯝꯂꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯔꯤꯇꯝꯅ ꯉꯔꯥꯡ ꯂꯥꯏ ꯊꯦꯡꯅꯔꯛꯈꯤꯕ ꯃꯥꯏꯃꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯃꯨꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯎꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯤꯇꯝꯗ ꯄꯥꯎ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯅꯤꯅꯦꯍꯦ ꯏꯕꯨꯡꯉꯣ, ꯑꯩꯒ ꯏꯇꯥꯎ ꯁꯥꯃꯨꯒꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯪꯒꯤ ꯏꯃꯥ ꯂꯩꯔꯥꯡꯗꯣ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯁꯛꯁꯨ ꯃꯥꯟꯅꯩ꯫ ꯑꯩꯈꯣꯏꯅ ꯎꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯇꯝꯅ ꯑꯗꯨꯝ ꯆꯦꯜꯂꯛꯑꯦ꯫ ꯍꯩ ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯆꯤꯊ ꯅꯥꯟꯊꯕ ꯄꯣꯠ ꯆꯩ ꯂꯩꯔꯕꯁꯨ ꯇꯧꯒꯟꯕꯅꯤ꯫ ꯑꯃꯨꯛꯇꯪ ꯀꯔꯤ ꯆꯤꯊ ꯅꯥꯟꯊꯕ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯎ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯈꯔ ꯇꯝꯂꯨꯕꯗꯒꯤ ꯍꯩꯔꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯁꯨ ꯑꯃꯨꯛꯇꯪ ꯇꯥꯟꯅꯧ꯫ ꯉꯍꯥꯟ ꯄꯣꯠꯂꯣꯏꯕꯗꯁꯨ ꯃꯍꯥꯛ ꯌꯥꯎꯏ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ, ꯑꯗꯨꯅ ꯃꯥꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅꯧꯀꯣ꯫ ꯍꯣꯏ ꯗꯥꯗꯥ, ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯃꯗꯨ ꯆꯤꯡꯅꯔꯛꯇꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯉꯔꯥꯡꯁꯤ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯧꯗꯨꯅ ꯂꯥꯏ ꯑꯃ ꯈ꯭ꯋꯥꯏꯔꯝꯅꯅꯕ ꯁꯤꯜ ꯂꯥꯡꯈꯤꯕꯅꯤ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅꯁꯨ ꯃꯍꯥꯛꯅ ꯂꯥꯏ ꯑꯗꯨ ꯇꯥꯏꯅꯕꯤꯒꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯅ ꯑꯍꯤꯡꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛ ꯂꯥꯛꯇꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯨ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ, ꯅꯈꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯍꯧ ꯍꯥꯏꯗꯨꯅ ꯑꯩꯒ ꯊꯕꯥꯒꯗꯤ ꯏꯃꯨꯡꯗ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯨꯅ ꯃꯄꯥꯟꯗ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯪꯂꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯊꯣꯡꯗꯣ ꯈꯔ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯃꯍꯥꯛ ꯂꯩꯕ ꯎꯗꯦ꯫ ꯃꯍꯥꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯑꯗꯨꯃꯛ ꯃꯌꯨꯝ ꯌꯧꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯗꯅ꯫ ꯏꯍꯦ, ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯌꯨꯛꯁꯤꯗ ꯆꯠꯂꯒ ꯍꯪꯂꯨꯕ ꯌꯥꯗ꯭ꯔꯣ? ꯑꯗꯨꯒꯤꯗꯤ ꯑꯩ ꯉꯁꯥꯏ ꯆꯠꯂꯒ ꯍꯪꯖꯔꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥ ꯃꯁꯥ ꯂꯩꯍꯧꯗꯦ꯫ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗꯣ ꯁꯣ ꯂꯣꯜꯂꯒ ꯂꯩꯍꯧꯏ꯫ ꯑꯩꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯗꯅ ꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯨꯔꯥ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯉꯔꯥꯡ ꯇꯥꯗ ꯃꯥꯏꯃꯨꯁꯨ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯈꯔ ꯊꯦꯡꯅꯔꯛꯏ, ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯥꯟꯅꯔꯒ ꯍꯪꯅꯔꯨꯆꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯇꯥꯗꯒꯤꯁꯤ ꯂꯥꯛꯆꯔꯤꯕꯁꯤꯅꯤ꯫ ꯄ꯭ꯔꯤꯇꯝꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯃꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯈꯤꯕ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯇꯝꯅ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯛꯏ, ꯃꯥꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯪꯖ ꯍꯩꯖꯕ ꯑꯃ ꯂꯩꯕꯗꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯣ ꯑꯁꯨꯝ ꯇꯧꯔꯣ, ꯃꯍꯥꯛ ꯍꯜꯂꯛ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤ꯫ ꯍꯜꯂꯛꯀꯅꯤ, ꯃꯥꯅꯦ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥ ꯍꯜꯂꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯁꯤꯅꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯏꯃꯨꯅ ꯄ꯭ꯔꯤꯇꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯄ꯭ꯔꯤꯇꯝꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯕꯥꯗ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯣ ꯃꯤ ꯀꯌꯥ ꯆꯠꯅꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯇꯝꯅꯕꯒꯤ ꯂꯥꯏ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯅ ꯂꯤꯝꯐꯨ ꯉꯥꯡꯅꯗꯨꯅ ꯃꯗꯨꯅ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫
ꯁꯣꯝꯗꯁꯨ ꯈꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥ ꯀꯌꯥ ꯇꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯅꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯈꯪꯂꯕꯅꯤꯅ ꯃꯕꯥꯅꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤꯒꯤ ꯃꯄꯥ ꯈꯝꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯤꯁꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤꯅ ꯀꯤꯔꯤꯕ ꯑꯃꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯇꯥꯔꯝ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗꯗꯤ ꯇꯣꯝꯕꯒꯤ ꯈꯨꯜ ꯑꯁꯦ ꯀꯅꯥꯁꯨ ꯅꯨꯃꯤꯗꯥꯡꯗ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯤ꯫ ꯍꯥꯟꯅꯗꯤ ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯅ ꯆꯤꯛꯅ ꯆꯪꯅ ꯉꯝꯗꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯃꯗꯤ ꯀꯩꯊꯦꯜꯗ ꯃꯤ ꯀꯌꯥ ꯇꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯤꯅꯈꯤꯕꯅ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯤ꯫ ꯑꯗꯨꯅ ꯈꯨꯟꯇꯥꯛ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯥꯡ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯄꯤꯕ ꯍꯧꯔꯛꯂꯤ꯫ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯄ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯗ ꯁꯨꯠ ꯀꯞꯄ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯣꯠꯂꯣꯏꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯞꯄ ꯂꯥꯎꯕ ꯀꯌꯥ ꯇꯧꯔꯤ꯫ ꯑꯗꯨꯒ ꯀ꯭ꯋꯥꯛ ꯑꯣꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯂꯥꯟꯗꯨꯅ ꯈꯣꯡꯗꯨꯅ ꯄꯥꯏꯕꯅꯆꯤꯡꯕ ꯑꯀꯤꯕ ꯀꯌా ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯊꯋꯥꯏ ꯑꯅꯤꯅ ꯃꯣꯡꯐꯝꯗꯒꯤ ꯂꯥꯛꯇꯨꯅ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯇꯝꯅꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯅꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕ ꯀꯞꯅ ꯂꯥꯎꯅꯕ ꯀꯌా ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯅꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯀꯞꯄ ಲಾꯎꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯑꯃꯗꯤ ꯌꯨꯝꯗ ꯇꯝꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯤꯅꯕꯅ ꯂꯣꯏꯅꯈ꯭ꯔꯦ꯫ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯛꯂꯕꯁꯤ ꯐꯥꯎꯕ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟꯗ ꯃꯤꯅ ꯗꯨꯡ ꯆꯠꯄ ꯑꯃꯗꯤ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯕ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯇꯤꯟꯗ ꯀꯌꯥ ꯊꯥꯖꯔꯝꯗꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯨ ꯊꯥꯖꯗꯨꯅ ꯀꯤꯅꯔꯛꯄ ꯍꯧꯔꯛꯂꯤ꯫ ꯇꯁꯦꯡꯅ ꯂꯥꯏ ꯍꯥꯏꯕꯁꯦ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯂꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯊꯣꯛꯂꯝꯒꯗꯕ, ꯑꯩꯅ ꯍꯩꯔꯝꯂꯕꯗꯤ ꯑꯋꯥꯕ ꯇꯥꯔꯝꯒꯗꯕꯗꯒꯤ ꯀꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯖꯔꯤ꯫ ꯑꯩꯅ ꯑꯃꯥꯏꯕꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯖꯔꯝꯂꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯇꯥꯔꯤꯕ ꯑꯋꯥꯕꯗꯣ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯉꯥꯛꯊꯣꯛꯄꯤꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛ ꯁꯪꯗꯕꯒ ꯀꯔꯤꯒ ꯈꯔ ꯍꯩꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯊꯣꯛꯂꯨꯕ ꯑꯁꯤꯅ ꯀꯌꯥꯗ ꯑꯋꯥꯕ ꯇꯥꯔꯕ꯫ ꯑꯗꯨꯅ ꯑꯩ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯀꯟꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯩꯒꯤ ꯑꯣꯖꯥꯗ ꯃꯄꯨꯡ ꯐꯥꯅ ꯇꯝꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯁꯣꯝꯗ ꯅꯣꯡ ꯉꯥꯜꯂꯛꯂꯕꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯅꯗ꯭ꯔꯤ꯫ ꯀꯤꯅꯈꯤꯕꯅ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯐꯥꯎꯕ ꯀꯤꯅꯔꯛꯂꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯊꯣꯛꯇꯕ ꯌꯥꯗ꯭ꯔꯕ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯊꯕꯛꯁꯤꯡ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯍꯨꯝ ꯍꯧꯅꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯈꯨꯡꯒꯪ ꯌꯧꯔꯛꯄꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯇꯣꯝꯆꯥꯁꯨ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯃꯕꯨꯛꯅꯤꯡ ꯁꯦꯡꯕ, ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯒꯟꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯌꯧꯔꯕꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯀꯧꯔꯤ꯫
ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯇꯣꯝꯆꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯥ ꯑꯍꯜ ꯈꯔ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯖꯜꯂꯕꯁꯨ ꯕꯨꯙꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯂꯩꯇꯕ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯃꯥꯏꯕ ꯇꯣꯝꯆꯥꯁꯨ ꯆꯥꯎꯔꯦꯜꯒꯨꯝꯅ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯎꯅꯕꯗ ꯑꯗꯨꯃꯛ ꯃꯃꯥꯒ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯑꯉꯥꯡ ꯎꯅꯕꯗ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯊꯧꯗꯣꯛ ꯃꯥꯟꯅꯕ ꯑꯁꯤꯒꯤꯁꯨ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯆꯥꯎꯔꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯌꯨꯝꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯆꯥꯎꯔꯦꯜꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯈꯠꯇꯨꯅ ꯃꯥꯡꯒꯣꯟꯗ ꯐꯝꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯒ ꯋꯥ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯣꯛꯍꯧꯔꯤꯕ ꯇꯧꯍꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯇꯣꯝꯆꯥꯁꯨ ꯈꯪꯂꯤ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯪꯊꯣꯡ ꯊꯤꯡꯕ ꯌꯧꯗꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯇꯤ ꯈꯪꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯇꯣꯝꯆꯥꯅ ꯆꯥꯎꯔꯦꯜꯗ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯦꯜꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯃꯍꯥꯛꯅ ꯇꯝꯂꯨꯔꯤꯕ ꯃꯍꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯝꯆꯥꯅꯁꯨ ꯃꯊꯟꯇꯒ ꯂꯩꯕꯒ ꯍꯣꯏ ꯍꯣꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯅꯪꯅ ꯂꯩꯗꯨꯅ ꯇꯝꯅꯤꯡꯂꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯇꯝꯖꯔꯣ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯕꯤꯔꯛꯈꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯔꯦꯜꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯃꯤꯕꯨ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯑꯗꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯤ꯫ ꯃꯇꯝ ꯑꯁꯤ ꯌꯧꯔꯕꯁꯤ ꯐꯥꯎꯕꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯦꯟꯗ ꯍꯟꯈꯤꯅꯅꯕ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯑꯅꯤꯗꯣ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯋꯥꯏ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯁꯨꯝ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯊꯋꯥꯏ ꯑꯅꯤ ꯑꯗꯣ ꯐꯠꯇ꯭ꯔꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯣꯟꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯂꯧꯕ ꯍꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯅꯠꯇꯅ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯊꯣꯛꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯜ ꯈꯔ ꯄꯨꯟꯁꯤꯟꯅꯗꯨꯅ ꯇꯣꯝꯕꯒꯤ ꯁꯨꯃꯥꯡꯗ ꯃꯈꯣꯏ ꯈꯔ ꯄꯨꯟꯗꯨꯅ ꯃꯤꯇꯤꯡ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯂꯤꯕ ꯇꯣꯝꯕꯅ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯀꯝꯗꯧꯁꯤꯒꯦ? ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯇꯝꯅꯕ ꯑꯀꯤ ꯑꯈꯪꯕ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯗꯨꯡ ꯗꯨꯡ ꯆꯠꯄ ꯌꯨꯝꯗ ꯀꯔꯤꯗ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯕ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ ꯃꯍꯧꯁꯥꯗꯤ ꯑꯃꯨꯛꯇ ꯇꯧꯔꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯧꯔꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯌꯨꯝ ꯑꯃꯠꯇꯗ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯪꯊꯧ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯗꯅ ꯑꯃꯁꯨ ꯂꯩ, ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯄꯥꯛꯇꯛꯅꯅ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯀꯌా ꯇꯧꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯨ ꯑꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯀꯧꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯆꯤꯟ ꯆꯠꯄ ꯇꯣꯝꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯕꯨꯛ ꯀꯌꯥ ꯐꯠꯇꯕ ꯇꯣꯝꯕꯩꯅ ꯋꯥ ꯃꯔꯛ ꯊꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯥꯅꯁꯨ ꯇꯥꯛꯄꯤꯔꯤ, ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯩꯖꯩ꯫ ꯃꯃꯥꯡꯊꯛꯇ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯅ ꯃꯥꯏꯕ ꯇꯝꯃꯨꯔꯒ ꯍꯜꯂꯛꯄꯗꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜꯁꯤ ꯌꯥꯝꯅ ꯆꯤꯡꯅꯩ ꯃꯌꯥꯝ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯗ ꯂꯩꯇꯦ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯀꯤ ꯑꯈꯪ ꯅꯪꯂꯤꯕꯁꯦ ꯃꯍꯥꯛꯅ ꯐꯠꯇꯕ ꯇꯧꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯔꯤ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯇꯧꯕꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅꯅꯤ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ꯫ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯅ ꯃꯌꯥꯝ, ꯑꯩꯗꯤ ꯑꯃꯥꯏꯕ ꯆꯥꯎꯔꯦꯜ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯩ꯫
ngarang ngahan poloi khiba misak ani dusu mahak poloi bi yauribani mahakna thawai ani dubu kauraga mahakna sanaba oiramba su yai maramaduna mayamna tawduna mahakpu thiraga wahang pahong tawgadabani aidi mahakse yamna chingni haijiribasini asumna tomaina hairakpa aduda khullekai aduda leiriba ahal sing adusu chumlamgadra haibigi chingnaba amaga loinana tumin leinakhi adubu tomaina hariba wafam sing ado chawelgi mamanaba oiriba maimunadi thajaba ngamlamdi mahakti chawelga pisak pikningaidagi tinarakmanina chawelgi pungning chapchana khanglibani maramaduna mahakti tomaina hariba do thajaba ngamlamdi masigi sumatakta khullekai aduna su amaiba chawelgi mabukning chapchana khanglibani adubu tomaina harakliba wafam mado chumlambasu yai haiduna haujikti makhoi tumin leinakhri maramasina tholiba thodoksing asigi khanbada leikai adugi ahal singado matha saba haibado oiri tasengmaki amaiba chawelnabu oiribara natragana karamna taroklibano kanana kari taroklibano kadigidamak asunna leikai asita makhe langlibano aki akhang nanglibano haiba asida ahal singado matha yamna sanari aduga tomaigi michangda leiba makoi khara amanadi tomaina hari wafam ase yamna chumi amaiba chawrena lai sanadragabu thawai ani tu kaurudragabu karigi mahangna kullase thatoktuna chatkadoribano mahangna lai ado sanarurubanina kautholuраbanina mahangna lai ado tainaba ngamdabadagi kullase thatoktuna chenkribani mahangna chendrabadi lekai kullasina khangnaraknabadi mahak awaphamda taba tare haiduna mahangna chenkribani haiduna maral kaya season bahaurakle asumna tomaigi michinga leriba makhoi singaduna su marang hainarakba ardadi lekai khul adada leriba ahan singaduna su chawrel se yamna phattaba amaibani aikoina mabu yamna thajana thamluraga magna sugumba phattaba thabaga se tawri boire haiduna lana ukhiduna tomaina hari wafam aduda makhoi su thajaki asumna mayamda hayenba aduda mayamna su thajadaraktuna mahaki maikeida leirakpa aduda tomaidi harau khibana mabukningda noklibani mafam aduda tomaina tawningliba thabak sing adudi lekai khul aduda leiriba mi sing adunadi karimata khangkhidrei asumna tawduna haujikti khananainaba adusu loisallei masidagi mayam mahai magi yumda hanakhrei pritamsu magi mayumda yauduna imung changnakli masidagi mahangna mahaki nupi thabada wafam punamak tamli paw adu tabada thabanasu karinone harisibo ta chawrelbu adumane toronggadrane mahana toronggatabo mandida mahaki yamna phaba mini haiduna makhoi wari watai sanari tomaidi mahana matam kuinadagi mabukningda ningjarakpa ado mangphaunarani haiduna wakhan nuaina leiri tomaigi yum masi khulgi sidaida leibani mahaki mamanaba amasu khullasidagi khara labna lei hariba mamanaba se laitin jamna sanaba amati sikraba thawaibu kauduna lai sanaba ngamba yamna haiba phattaba amaiba amani hariba mamanaba aduga tawduna khullekai asibu manghan takhananaba haiduna tomai amati mamanaba makhoi ani tawduna yamna kanna mamangaida hona khiba laikhrei adubu karisu toba ngamdana makhoi maithi khibani adubu handakti tan chap sare haiduna mahak harau nungai jaribani hariba khullasidagi yamna lamna leiriba tomaigi mamanaba amaiba adusu tomaina kauruduna mahaksu yum aduda leiba kuirabani masidagi tomaina haraunga nokpo aduda mahaki mamanaba aduna kaidore taw haiduna hanglai itaw ataigi natini aina khulasida tawningleba thabak khodimak ado haujiki tawba yaragani taw adumna tomaina hairakpa aduda mahaki mamanaba amubado yamna haraurami karinune hari sibui taw nati ngasai watanarakpada kari bu hainarakini taw ngasai watanarakpada aina amaiba chawreldu phattaba amaibani haidana hu kamsinbadu mayam loina pangthakrei yakhrabani ni aduna mahana khullasida changnak paibase ngamleroidabani aduna taw kanadi aikoi anina pamliba thabak ado mai pakna pangthokadabani yamna phare ni taw adu wairagana ngasi numidangdagi hekta haurasidana kari khaligi taw yamna phabu wani kainodani taw hekta haurasi asomna hainaduna makhoi ani numidangdagi lai sanabado hauganaba sem sakhi somdana chawrelgi mamanaba maimudi chawrelgi damak khanbada mathwai yamna wajarami
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯂꯥꯏꯒꯤ ꯅꯨꯡꯗꯝ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯂꯩꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯗꯨꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯛꯄ ꯑꯁꯦ ꯅꯨꯃꯤꯠ ꯐꯅ ꯌꯥꯝꯅ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ꯫ ꯇꯣꯃꯩ ꯑꯃꯗꯤ ꯑꯃꯨꯕꯁꯨ ꯂꯥꯏ ꯁꯥꯟꯅꯅꯕ ꯁꯦꯝ ꯁꯥꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫